ꯑꯗꯨꯒ ꯃꯌꯥꯝ ꯂꯩꯇ꯭ꯔꯕꯤ ꯄꯦꯔꯣꯗꯤꯒꯤ ꯑꯣꯏꯅ ꯒꯤꯞ ꯑꯋꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯖꯔꯒꯅꯤ ꯑꯗꯨꯒꯨꯝꯕ ꯃꯤꯅꯣꯛꯇꯨꯗꯅꯤ ꯑꯩꯅ ꯇꯨꯝꯗꯅ ꯃꯪꯂꯤꯕ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯃꯤꯠꯌꯦꯡꯗꯨꯗꯅꯤ ꯑꯩꯅ ꯄꯣꯊꯥꯐꯝ ꯈꯪꯗ ꯂꯦꯜꯂꯤꯕ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯃꯤꯅꯣꯛꯇꯨꯗꯅꯤ ꯑꯩꯅ ꯇꯨꯝꯗꯅ ꯃꯪꯂꯤꯕ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯃꯤꯠꯌꯦꯡꯗꯨꯗꯅꯤ ꯑꯩꯅ ꯄꯣꯊꯥꯐꯝ ꯈꯪꯗ ꯂꯦꯜꯂꯤꯕ ꯋꯥ ꯉꯥꯡꯗꯕꯤ ꯅꯪꯒꯤ ꯅꯇꯧꯅ ꯊꯣꯏꯅ ꯍꯦꯟꯅ ꯅꯨꯡꯁꯤꯍꯜꯂꯦ ꯋꯥ ꯉꯥꯡꯗꯕꯤ ꯅꯪꯒꯤ ꯅꯇꯧꯅ ꯊꯣꯏꯅ ꯍꯦꯟꯅ ꯅꯨꯡꯁꯤꯍꯜꯂꯦ ꯂꯣꯟꯅ ꯌꯦꯡꯂꯛꯄ ꯍꯨꯔꯥꯟ ꯃꯤꯠꯌꯦꯡꯗꯨꯅ ꯊꯣꯏꯅ ꯍꯦꯟꯅ ꯆꯥꯛꯍꯜꯂꯦ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯃꯤꯅꯣꯛꯇꯨꯗꯅꯤ ꯑꯩꯅ ꯇꯨꯝꯗꯅ ꯃꯪꯂꯤꯕ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯃꯤꯠꯌꯦꯡꯗꯨꯗꯅꯤ ꯑꯩꯅ ꯄꯣꯊꯥꯐꯝ ꯈꯪꯗꯦ ꯂꯦꯜꯂꯤꯕ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯃꯤꯅꯣꯛꯇꯨꯗꯅꯤ ꯑꯩꯅ ꯇꯨꯝꯗꯅ ꯃꯪꯂꯤꯕ ꯇꯨꯝꯗꯅ ꯃꯪꯂꯤꯕ ꯃꯌꯥꯝ ꯑꯩꯒꯤ ꯕ꯭ꯌꯨꯇꯤꯅ ꯍꯦꯟꯗ꯭ꯔꯅꯤ ꯑꯅꯨꯕꯤꯁꯤꯗꯒꯤ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯇꯒꯤ ꯂꯩꯇ꯭ꯔꯕꯤ ꯄꯦꯔꯣꯗꯤꯒꯤ ꯆꯦꯅꯦꯜꯁꯨ ꯍꯧꯖꯤꯛꯇꯤ 300K ꯌꯧꯕ ꯉꯝꯃꯦ ꯍꯥꯏꯕ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯂꯩꯇ꯭ꯔꯕꯤ ꯄꯦꯔꯣꯗꯤꯒꯤ ꯑꯣꯏꯅ ꯒꯤꯞ ꯑꯋꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯖꯔꯒꯅꯤ ꯁꯣꯝꯅ ꯂꯩꯇ꯭ꯔꯕꯤ ꯄꯦꯔꯣꯗꯤꯒꯤ ꯚꯤꯗꯤꯑꯣꯕꯨ ꯀꯔꯝꯕ ꯆꯍꯤꯗ ꯀꯔꯝꯕ ꯚꯤꯗꯤꯑꯣꯅꯏꯍꯥꯟ ꯍꯥꯟꯅ ꯌꯦꯡꯕꯤꯈꯤꯒꯦ ꯍꯥꯏꯕꯗꯣ ꯃꯈꯥꯗ ꯀꯣꯃꯦꯟ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯣꯃꯦꯟꯁꯤꯡꯗꯨꯗꯒꯤ ꯃꯤꯑꯣꯏ 12 ꯈꯟꯒꯠꯂꯒ ꯋꯤꯟꯅꯔ ꯈꯟꯖꯒꯅꯤ ꯂꯣꯏꯖꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯗꯣ ꯃꯈꯥꯗ ꯀꯣꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨꯀꯣ ꯃꯌꯥꯝ ꯂꯩꯇ꯭ꯔꯕꯤ ꯄꯦꯔꯣꯗꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯄꯨꯂꯞ ꯀꯨꯠꯂꯦ ꯍꯥꯏꯕ